Nandini na Facebook to tharakpa message se Vijay na paramda taradi Valentine's Day haiba love ki numisida Vijay na Valentine's Day haiba se taba matamda mangonda Valentine's Day haiba se punsi yu oina taningdaba hek tabada mangonda yamna pakhatpa akiba haiba se poma Hello guys, welcome back to my channel. Mayam ngashidi Valentine Day numit ne aduna mayam su loved ones unarani na khalle. Ado ai gidi unadre. Ako shai na idam kize aina horror video tawbai ai do ki unarosin hare do unadre. Pagi tawni da mayam ibani oina dum Valentine numit se ai special day ni yam importance pibodo. Du tawde boko ibani gi oina duna Koi shungunande boko Valentine numit kase numit unade haidar ado mi wakhal ne atra adubu mayam ngashi se yamna love day ni adubu ram kanagumba amagidi ngashi se khwai digi kiba khwai digi sathiba haidi Valentine's Day haiba mingji tabada hektu kibado adu maina oikiba shigi wari se asengba thokiba wari oidoine kanagumba amagi Valentine's Day numita asengba thokiba wari oidoine mayam su khaludaba oidoine boko shigi wari se kharam di mayam na haidi scam to bo orangani fraud to bo orangani haidi magi naknaba singna scam gum fraud gum to bo orangani natragana asengba orambasu ya hena mayam gi khanba yai boko duga mayam wari star matungda mayam da kari khalli haibado comment da haibiramo boko ado mayam asengba thokiba wari ne aina lirakadoi je Valentine's Day da asengba thokiba wari yamna kiba oidoine boko aidi wari tarmina sikse tu chunge boko ado mayam du share torke wari se ado mayam na nungai gani na khalle wari se haujara age wari se Assam da laiba Vijay kauba nupam gi wari oidoine boko ma se office da thabak tawwa mioi mane boko ado covid matamda office ka boko pasam da yana dina moi matha tongba sir du na haya ba di hojiti covid matamni na noi office kara anu work from home tawrase na haya boko anu da Vijay se ma se mai gi thabak se night duty da tawgoda bang ato oi boko mai thabak si de aduna mana chu dum haraure as fareda smaina night duty zo oibanina yumda taw taradi dum pothani matam da pothar su yarani ngahak tumninga tum thokpa yarani yumda tawramnina kai khalang ma ja harawe boko moi family lebase moi bane mama ne machanupi ne aduga Vijay basam ne ko mai leba yum sida ado Vijay di dang bo dum ma je duty taw lai duine boko magi thabak se night duty oibanina aduna moi gi parents ali machanupi ga di loi ngan tume ba aduna ma khatang ne ba dum kala duty taw lai du she ma je kai tar pung baro gum mata bu kan sida ma je boring chu bu ma je boring chu boko ai di dang sida dum mathanda oibegi dum boring chu bu do du gi ma je kamai taw kana mana phone je hangdoga dum Facebook Instagram dum scroll toraga sum yenge boko mamana ba sing online lebe yaubra na ada mamana ba amani khale me to ma dum text tharga wari ngak sanaraga dum masa je boring oibadegi khitang di khar entertain oina ba kaina dum tawme ba do sum thengzala bani na my friends sing tumna gre ko aduna mathanda dum boring churaga my duty tawra le me bako pung ani mu tasalak ba sida ma ja mangona message sama tramna notification ama lakwa adu kamai tawge har ka sida masina khale as nungdang atheng basida bu kada du message thara isi bu na khale ka ada ma khale as yenga ge da ji sam theng ka sida amora mara thara adi dum na har entertain oina ba message thana loire ka na khala mana message se yenge ka yengba ka sida Nandini ko bu nupi na message thara ko jene bo do profile di kam yaw de ko Nandini ko bu nupi sina message thara ija my profile picture ga am te yaw de bi yengba kan da do ka I haina message thara e har ka sida nang di nungdang athing basida kaidawramino na haye boko ara Vijay sina message pa baka na kitang kari khong ni sidi kan adum ahamba message thaba kai sidi dum hi gumba hello gumba na traga nungai bo kana ga ai kai min ko gi kana ga smai tum thanai dana ado mai gidi nungdang athing basida thana kaidaino kana habadu di kainoma dum kari no kan khan bado mai oi bako dai business mai khum me ba ai do hojik se nai ju di tawbagi adum ha boring chu bai dum online eram bani na khum me bako nang ai khang bro na reply bi bako aduga Nandini sina
ꯑꯩꯅꯗꯤ ꯅꯪ ꯈꯪꯉꯦ ꯑꯗꯣ ꯅꯪꯅꯗꯤ ꯑꯩꯕꯨꯗꯤ ꯈꯪꯉꯝꯃꯣꯏꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩꯗꯤ ꯃꯥꯒꯤꯁꯦ ꯐꯦꯁꯕꯨꯛ ꯑꯣꯏꯕꯅꯤꯅꯀꯣ ꯑꯗꯨꯝ ꯈꯥꯏꯕꯣꯏ ꯀꯩꯕꯣꯏ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤꯗꯥꯅ ꯃꯥꯏꯅ ꯈꯟꯗꯣꯛꯑꯒ ꯑꯗꯨꯝ ꯃꯕꯥꯅꯤꯁꯨ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯨꯝ ꯁꯥꯟꯅꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯦ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯁꯨꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯅ ꯅꯨꯄꯤ ꯑꯃꯒ ꯃꯦꯁꯦꯖ ꯁꯥꯟꯅꯕ ꯀꯥꯏ ꯑꯍꯤꯡꯒ ꯊꯤꯡꯕꯗ ꯃꯦꯁꯦꯖ ꯁꯥꯟꯅꯕꯗꯤ ꯃꯥꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯏꯟꯖꯣꯏ ꯇꯧꯔꯦꯕ ꯉꯥꯛꯇꯪ ꯃꯥꯅ ꯕꯣꯔꯤꯡ ꯆꯨꯕꯗꯣ ꯈꯤꯇꯪ ꯂꯩꯔꯁꯨ ꯐꯩꯌꯦꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯦꯛꯁ ꯅꯨꯃꯤꯠꯁꯦ ꯅꯦꯛꯁ ꯗꯦꯁꯦ ꯑꯁꯤꯗꯁꯨ ꯅꯨꯡꯗꯥꯡꯒꯤ ꯑꯍꯤꯡꯁꯤꯒꯤ ꯄꯨꯡ 2ꯁꯤꯗꯀꯣ ꯆꯞ ꯃꯥꯟꯅꯅ ꯅꯟꯗꯤꯅꯤꯁꯤꯅ ꯑꯃꯨꯛ ꯃꯦꯁꯦꯖ ꯊꯥꯔꯛꯑꯦꯕ ꯑꯗꯨꯁꯨ ꯃꯦꯁꯦꯖ ꯈꯨꯊꯥꯁꯤꯁꯨ ꯉꯔꯥꯡ ꯊꯥꯈꯤꯕ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯋꯥꯔꯗꯇꯣ ꯅꯪꯗꯤ ꯅꯨꯡꯗꯥꯡ ꯑꯊꯤꯡꯕꯁꯤꯗ ꯀꯩꯗꯧꯔꯤꯕꯅ ꯑꯃꯨꯛꯀꯁꯨ ꯉꯔꯥꯡꯗꯁꯨ ꯊꯥꯔꯤꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯊꯥꯔꯛꯄ ꯑꯗꯨꯗ ꯚꯤꯖꯦꯁꯤꯅ ꯑꯃꯨꯛ ꯈꯜꯂꯦꯕ ꯀꯔꯤꯅꯣ ꯁꯤ ꯅꯨꯄꯤꯁꯤꯕꯨ ꯉꯔꯥꯡꯗꯁꯨ ꯑꯩꯅ ꯃꯔꯝꯗꯣ ꯍꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯃꯥꯅ ꯑꯃꯨꯛꯀ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯏꯁꯤꯕꯨ ꯀꯩꯒꯤ ꯑꯣꯏꯖꯥꯠꯅꯣ ꯀꯥꯏꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯏꯁꯨ ꯃꯥꯅ ꯁꯥꯝꯅ ꯀꯩꯅꯣ ꯇꯧꯔꯛꯑꯕꯅꯤꯅ ꯑꯁ ꯑꯩꯁꯨ ꯈꯤꯇꯪ ꯍꯩꯖꯤꯟꯒꯦ ꯀꯥꯏꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯒꯤ ꯃꯥꯁꯨ ꯐꯥꯒꯤ ꯑꯣꯏ ꯑꯁ ꯅꯪꯅ ꯃꯦꯁꯦꯖ ꯊꯥꯔꯛꯄ ꯉꯥꯏꯔꯝꯕꯅꯤꯗ ꯑꯩꯁꯨ ꯀꯥꯏ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨꯒ ꯃꯕꯥꯅꯤꯁꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯔꯒ ꯃꯦꯁꯦꯖ ꯑꯗꯨꯝ ꯊꯥꯅꯔꯦ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯤꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦꯕ ꯅꯪ ꯅꯊꯟꯗ ꯂꯩꯕ꯭ꯔꯣꯅ ꯍꯥꯏꯌꯦꯕꯀꯣ ꯃꯦꯁꯦꯖꯇ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅ ꯍꯣꯏ ꯂꯩꯌꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩꯗꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯃꯇꯨꯡꯗ ꯀꯅꯥꯅꯣꯝ ꯂꯩꯔꯦ ꯍꯥꯏꯕ ꯑꯗ ꯚꯤꯖꯦꯁꯤꯁꯨ ꯇꯨꯡꯗ ꯊꯛ ꯂꯥꯎꯅ ꯑꯣꯟꯊꯣꯛꯑ ꯌꯦꯡꯉꯦꯕꯀꯣ ꯃꯥꯁꯦ ꯑꯗꯨꯒ ꯀꯅꯥꯝ ꯂꯩꯇꯦꯗ ꯍꯥꯏꯌꯦꯕꯀꯣ ꯅꯨꯄꯥꯁꯤꯅ ꯑꯗꯨꯒ ꯅꯨꯄꯤ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦ ꯑꯩꯅꯗꯤ ꯎꯏꯗ ꯅꯪ ꯃꯇꯨꯡꯗ ꯀꯅꯥꯅꯣꯝ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯑꯩꯅꯗꯤ ꯎꯏꯗꯥꯅ ꯍꯥꯏꯔꯕ ꯀꯩꯅꯣꯁꯤꯅ ꯅꯟꯗꯤꯅꯤꯁꯤꯅ ꯚꯤꯖꯦꯁꯤꯗ ꯑꯗꯩꯗꯤ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯐꯠ ꯂꯥꯎꯅ ꯑꯣꯟꯊꯣꯛꯑ ꯌꯦꯡꯉꯦꯕꯀꯣ ꯑꯗꯨꯒ ꯀꯅꯥꯝ ꯂꯩꯇꯦꯗꯥꯅ ꯍꯥꯏꯌꯦꯕꯀꯣ ꯀꯅꯥꯝ ꯂꯩꯇꯦ ꯅꯪꯁꯨ ꯐꯥꯒꯤ ꯋꯥ ꯌꯥꯝ ꯇꯧꯋꯦꯗ ꯅꯪ ꯀꯅꯥꯝ ꯂꯩꯇꯦꯗꯥꯅ ꯃꯦꯁꯦꯖ ꯁꯨꯝ ꯊꯥꯖꯜꯂꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯃꯦꯁꯦꯖ ꯇꯪ ꯑꯩꯅ ꯊꯥꯕ ꯂꯣꯏꯕꯒꯅꯦꯀꯣ ꯇꯨꯡꯗꯒꯤꯀꯣ ꯚꯤꯖꯦꯒꯤ ꯇꯨꯡꯗꯒꯤꯀꯣ ꯁꯨꯃꯥꯏꯅ ꯃꯈꯣꯟꯁꯦ ꯍꯥꯏꯗꯤ ꯋꯤꯁꯄꯔ ꯇꯧꯋꯦꯀꯣ ꯐꯤꯁꯦ ꯇꯧꯔꯒ ꯌꯥꯝꯅ ꯄꯤꯛꯅ ꯇꯧꯕꯗꯣ ꯇꯥꯔꯦꯕꯀꯣ ꯑꯗꯨꯒ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯇꯥꯕꯗꯩ ꯃꯥꯁꯦ ꯐꯠ ꯂꯥꯎꯅ ꯇꯨꯡꯗꯣ ꯑꯣꯟꯊꯣꯛꯑꯦꯕꯀꯣ ꯔꯥꯖꯤꯞꯁꯦ ꯑꯗꯨꯒ ꯃꯥ ꯍꯥꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤ ꯑꯃ ꯅꯣꯡ ꯈꯣꯡꯒꯦ ꯇꯧꯁꯦ ꯅꯨꯄꯤ ꯑꯃꯀꯣ ꯍꯥꯏꯅ ꯆꯞꯊꯔꯒ ꯃꯉꯣꯟꯗ ꯃꯥꯏ ꯅꯨꯄꯥꯗꯨꯒꯤ ꯏꯃꯨꯡꯒꯤꯀꯣ ꯊꯣꯡ ꯃꯌꯥꯗ ꯁꯨꯃꯥꯏꯅ ꯆꯞꯊꯔꯒ ꯌꯦꯡꯉꯛꯄꯩ ꯇꯥꯏꯞꯇ ꯈꯟꯕꯗꯣ ꯃꯥꯅ ꯍꯦꯛ ꯌꯦꯡꯕꯒ ꯅꯨꯄꯤꯗꯣ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯆꯠꯈꯤꯕꯒꯤ ꯇꯥꯏꯞꯇ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯏ ꯃꯇꯨꯡꯗ ꯅꯨꯄꯤꯗꯨꯒꯤ ꯃꯦꯁꯦꯖ ꯂꯥꯛꯑꯦꯕꯀꯣ ꯑꯩ ꯑꯗꯨꯝ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯐꯥꯒꯤ ꯇꯧꯕꯅꯤꯗꯥꯅ ꯍꯥꯏꯌꯦꯕ ꯅꯨꯄꯤꯁꯤꯅ ꯑꯗꯩ ꯅꯨꯄꯥꯁꯤ나 ꯑꯁ ꯑꯩꯗꯤꯀꯣ ꯄꯥꯈꯠꯂꯨꯔꯦ ꯉꯥꯏꯍꯥꯛꯇꯪ ꯄꯥꯈꯠꯂꯨꯔꯦ ꯅꯪꯁꯤꯗꯤꯕꯀꯣ ꯅꯪꯒꯤ ꯐꯥꯒꯤꯁꯤꯗꯤ ꯑꯩ ꯑꯣꯏꯅ ꯀꯤꯁꯜꯂꯛꯑꯦꯀꯣ ꯀꯥ ꯍꯥꯏꯌꯦꯕꯀꯣ ꯅꯨꯄꯥꯁꯤꯅ ꯑꯗꯨꯒ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯅꯔꯦ ꯂꯦꯞꯇꯕꯤꯗ ꯃꯦꯁꯦꯖ ꯊꯥꯅꯔꯦꯕꯀꯣ ꯃꯕꯥꯅꯤꯁꯦ ꯃꯦꯁꯦꯖ ꯊꯥꯅꯔꯦ ꯑꯗꯨꯅ ꯅꯣꯡꯃꯗꯤ ꯅꯨꯄꯥꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦꯕ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯪꯁꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯗꯤ ꯑꯣꯟꯂꯥꯏꯟ ꯁꯨꯡꯂꯩ ꯂꯩꯔꯛꯇꯦ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕ ꯈꯛꯇꯪꯗ ꯑꯣꯟꯂꯥꯏꯟ ꯂꯥꯛꯑꯦ ꯁꯤ ꯀꯩꯒꯤꯅꯣ ꯅꯪ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯅꯪ ꯀꯩꯗꯧꯔ ꯂꯩꯒꯦꯅ ꯚꯤꯖꯦꯁꯤꯅ ꯍꯪꯉꯦꯕꯀோ ꯅꯟꯗꯤꯅꯤꯁꯤꯗ ꯅꯟꯗꯤꯅꯤꯅ ꯈꯨꯝꯃꯦ ꯑꯩ ꯑꯌꯨꯛ ꯅꯨꯡꯊꯤꯟꯁꯦ ꯃꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯀꯌా ꯍꯩꯅꯗꯦ ꯑꯗꯨꯒ ꯅꯨꯡꯗꯥꯡꯗꯗꯤ ꯅꯪ ꯑꯗꯨꯝ ꯑꯣꯟꯂꯥꯏꯟ ꯂꯩꯕꯅꯤꯅ ꯈꯪꯗꯦꯗ ꯅꯪ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯅ ꯍꯥꯏꯌꯦꯕꯀꯣ ꯅꯟꯗꯤꯅꯤꯁꯤꯅ ꯑꯗꯨꯒ ꯚꯤꯖꯦꯗꯣ ꯑꯗꯨꯃꯥꯏꯅ ꯅꯟꯗꯤꯅꯤ ꯍꯥꯏꯔꯛꯄꯗꯣ ꯃꯥꯁꯦ ꯍꯔꯥꯎꯔꯦꯕ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯃꯉꯣꯟꯗ ꯍꯦꯟꯅ ꯏꯝꯄꯣꯔꯇꯦꯟꯁ ꯄꯤꯕꯤꯕꯗꯣ ꯀꯥꯏꯅ ꯈꯜꯂꯒ ꯃꯥꯁꯦ ꯍꯔꯥꯎꯖꯔꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯅꯔꯦ ꯑꯗꯨꯒ ꯚꯤꯖꯦꯅ ꯍꯥꯏꯔꯦ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯀꯦꯅ ꯍꯥꯏꯔꯕꯗꯣ ꯅꯨꯄꯤꯁꯤꯅ ꯌꯥꯗꯦꯕꯀꯣ ꯑꯗꯨꯒ ꯚꯤꯖꯦꯁꯨ ꯀꯥ ꯍꯦꯟꯅ ꯍꯥꯏꯗ꯭ꯔꯦ ꯑꯗꯨꯗꯩꯗꯤ ꯀꯥ ꯍꯦꯟꯅ ꯍꯥꯏꯗ꯭ꯔꯦ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯃꯥꯏ ꯁꯨꯝ ꯇꯦꯛꯁ ꯊꯥꯔꯛꯄꯗꯒꯤ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯀ꯭ꯂꯣꯁ ꯑꯣꯏꯅꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯅꯣꯡꯃꯗꯤ ꯁꯨꯃꯥꯏꯅ ꯅꯟꯗꯤꯅꯤꯗ ꯍꯥꯏꯔꯦꯕꯀꯣ ꯅꯪꯅꯗꯤ ꯑꯩꯁꯦ ꯄ꯭ꯔꯣꯐꯥꯏꯜꯗ ꯑꯗꯨꯝ ꯎꯔꯝꯃꯅꯤ ꯑꯗꯣ ꯑꯩꯅꯗꯤ ꯅꯪꯁꯦ ꯁꯨꯡꯎꯗ꯭ꯔꯤ ꯅꯪꯁꯦ ꯌꯥꯝ ꯎꯅꯤꯡꯉꯦ ꯅꯣꯡꯃ ꯑꯝꯇ ꯎꯅꯁꯤꯗꯅꯥꯅ ꯍꯥꯏꯕꯀꯣ ꯅꯟꯗꯤꯅꯤꯅ ꯍꯥꯏꯌꯦꯕ ꯑꯩ ꯅꯣꯡꯃ ꯍꯥꯏꯔꯛꯀꯦꯅ ꯍꯥꯏꯌꯦꯕꯀꯣ ꯅꯟꯗꯤꯅꯤꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯂꯩꯕꯗꯒꯤꯗꯤ ꯅꯣꯡꯃꯗꯤ ꯅꯟꯗꯤꯅꯤꯅ ꯍꯥꯏꯅ ꯇꯦꯛꯁ ꯍꯥꯏꯔꯛꯑꯦꯕ ꯅꯪ ꯑꯩ ꯎꯅꯤꯡꯉꯦ ꯍꯥꯏꯗꯥꯏꯅꯦ ꯍꯥꯏꯔꯛꯑꯦꯕꯀꯣ ꯇꯦꯛꯁꯁꯤꯗ ꯑꯗꯩꯗꯤ ꯚꯤꯖꯦꯅ ꯄꯥꯔꯦ ꯑꯗꯩ ꯍꯔꯥꯎꯕꯗ ꯂꯣꯏꯈꯔꯦ ꯃꯥꯁꯦ ꯍꯔꯥꯎꯕꯗ ꯃꯁꯥꯁꯦ ꯌꯥꯝ ꯊꯤꯅ ꯍꯔꯥꯎꯕꯗꯣ ꯑꯗꯨ ꯑꯣꯏꯈ꯭ꯔꯦꯕ ꯑꯗꯩ ꯃꯥ ꯃꯦꯁꯦꯖ ꯊꯥꯔꯛꯑꯦ ꯎꯅꯤꯡꯉꯦ ꯀꯥꯏ ꯎꯅꯁꯦ ꯍꯥꯏꯅꯣ ꯀꯥꯏ ꯎꯅꯁꯦ ꯍꯥꯏꯅꯣ ꯑꯩ ꯅꯪ ꯌꯥꯝ ꯎꯅꯤꯡꯉꯦꯅ ꯍꯥꯏꯌꯦꯕ ꯚꯤꯖꯦꯁꯤꯅ ꯑꯗꯩꯗꯤ ꯅꯟꯗꯅꯤꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯅꯪ ꯑꯩ ꯎꯅꯤꯡ ꯇꯥꯔꯗꯤ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯋꯥꯝꯗꯤ ꯏꯟ ꯇꯥꯕꯅ ꯍꯥꯏꯌꯦꯕꯀꯣ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯔꯛꯑꯣ ꯅꯪ ꯍꯥꯏꯕ ꯑꯗꯨꯝ ꯌꯥꯒꯦ ꯀꯩ ꯋꯥꯅꯣ ꯍꯥꯏꯔꯛꯑꯣ ꯁꯤꯅꯦꯕꯀꯣ ꯃꯥꯗꯤ ꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅꯀꯣ ꯑꯗ ꯅꯟꯗꯅꯤꯁꯤꯅ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 12ꯗ ꯅꯪ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯎꯅꯁꯦꯅ ꯍꯥꯏꯌꯦꯕꯀꯣ
ꯑꯗꯨꯗꯩ ꯚꯤꯖꯦꯅ ꯑꯁ ꯑꯗꯨꯒꯤꯕꯨ ꯑꯩꯗꯤ ꯅꯪꯗꯃꯛꯇ ꯄꯨꯡ 2ꯗ ꯂꯥꯛꯑꯁꯨ ꯄꯨꯡ 2 ꯑꯣꯏꯔꯁꯨ ꯂꯥꯛꯄ ꯉꯝꯅꯤꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯁ ꯀꯪꯀꯥꯟ ꯎꯅꯁꯦꯅꯣ ꯀꯥꯏꯗ ꯎꯅꯁꯦ ꯍꯥꯏꯅꯣꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯅꯟꯗꯅꯤꯅ ꯍꯥꯏꯔꯦ ꯚꯦꯂꯦꯟꯇꯥꯏꯟꯁ ꯗꯦ ꯅꯨꯃꯤꯠꯀꯤ 14 ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯅꯨꯃꯤꯠꯇ ꯎꯅꯁꯦꯅ ꯍꯥꯏꯌꯦꯕ ꯅꯟꯗꯅꯤꯁꯤꯅ ꯃꯥꯁꯦ ꯌꯥꯝ ꯍꯔꯥꯎꯔꯦꯗꯅ ꯑꯗꯨꯒ ꯃꯥꯅ ꯈꯜꯂꯦꯕ ꯑꯩꯅ ꯈꯜꯂꯤꯕ ꯃꯑꯣꯡꯁꯦ ꯑꯣꯏꯔꯝ ꯇꯥꯔꯗꯤ ꯚꯦꯂꯦꯟꯇꯥꯏꯟꯁ ꯅꯨꯃꯤꯠꯇ ꯑꯩ ꯃꯥꯕꯨ ꯁꯣꯏꯗꯅ ꯄ꯭ꯔꯄꯣꯁ ꯇꯧꯒꯦꯅ ꯈꯟꯈ꯭ꯔꯦꯕꯀꯣ ꯃꯥꯅ ꯍꯥꯏꯗꯤ ꯃꯦꯁꯦꯖ ꯑꯗꯨꯝ ꯊꯥꯔꯒ ꯑꯗꯨꯝ ꯀ꯭ꯂꯣꯖ ꯑꯣꯏꯔꯕꯅꯤꯅ ꯃꯥꯅꯁꯨ ꯋꯥꯈꯜ ꯑꯃꯗꯤ ꯍꯥꯏꯗꯤ ꯁꯤ ꯅꯨꯄꯤꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯔꯝꯒꯅꯤ ꯀꯥꯏꯅ ꯈꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯈꯜꯂꯤꯗꯨꯃꯛ ꯑꯣꯏꯔꯝ ꯇꯥꯔꯗꯤ ꯃꯥ ꯁꯣꯏꯗꯅ ꯄ꯭ꯔꯄꯣꯁ ꯇꯧꯒꯦꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯒ ꯁꯨꯝ ꯃꯇꯝꯁꯦ ꯌꯧꯁꯜꯂꯛꯑꯦ ꯚꯦꯂꯦꯟꯇꯥꯏꯟ ꯅꯨꯃꯤꯠ ꯐꯦꯕ꯭ꯔꯨꯋꯥꯔꯤ 14ꯁꯦ ꯑꯣꯏꯔꯦꯕꯀꯣ ꯑꯗꯨꯒ ꯃꯥꯅ ꯑꯌꯨꯛꯇꯒꯤ ꯍꯧꯅ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯦ ꯁꯤꯟ ꯂꯥꯡꯕ ꯍꯧꯔꯦ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕ ꯍꯧꯔꯦꯕꯀꯣ ꯍꯥꯏꯗꯤ ꯀꯔꯤ ꯁꯦꯠꯄ ꯑꯗꯩꯗꯤ ꯄ꯭ꯔꯄꯣꯁ ꯇꯧꯕꯗ ꯀꯔꯤ ꯄꯤꯕ ꯈꯣꯠꯄ ꯀꯥꯏꯅ ꯃꯥꯁꯦ ꯈꯜꯂꯒ ꯃꯥꯁꯦ ꯂꯣꯏꯅ ꯇꯧꯔ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕ ꯂꯣꯏꯔꯦ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 12 ꯌꯧꯁꯜꯂꯛꯑꯦ ꯃꯥꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯦꯗꯤ ꯕꯤꯌꯔꯅꯦ ꯑꯗꯒꯤ ꯔꯣꯁꯀꯤ ꯕꯨꯀꯦ ꯑꯃꯅꯦꯁꯨ ꯍꯥꯞꯄꯦ ꯑꯗꯨꯒ ꯅꯨꯄꯤꯅ ꯊꯥꯔꯛꯏꯕ ꯂꯣꯀꯦꯁꯟꯗꯣ ꯅꯨꯄꯤꯗꯨꯒꯤ ꯌꯨꯝꯗꯨꯒꯤ ꯂꯣꯀꯦꯁꯟꯗꯣ ꯃꯥꯅ ꯑꯗꯨ ꯐꯣꯂꯣ ꯇꯧꯔꯒ ꯃꯥꯁꯤ ꯒꯥꯔꯤ ꯊꯧꯕ ꯍꯧꯔꯦ ꯑꯗꯣ ꯒꯥꯔꯤꯁꯦ ꯊꯧꯔ ꯑꯗꯨꯒ ꯃꯐꯝꯁꯦ ꯃꯥꯅ ꯅꯨꯄꯤꯗꯨꯅ ꯄꯤꯔꯛꯏꯕ ꯅꯟꯗꯤꯅꯤꯅ ꯄꯤꯔꯛꯏꯕ ꯂꯣꯀꯦꯁꯟꯁꯦ ꯌꯧꯔ ꯃꯇꯨꯡꯗ ꯃꯥꯁꯦ ꯀꯨꯝꯊꯔꯛꯑꯦ ꯀꯩꯅꯣ ꯃꯅꯨꯡꯗꯒꯤ ꯀꯥꯔ ꯃꯅꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯑꯦ ꯃꯥ ꯄꯣꯠꯆꯩ ꯅꯨꯡꯁꯩꯗ ꯄꯥꯏꯔꯒ ꯂꯝꯕꯤꯗ ꯂꯥꯛꯄ ꯍꯧꯔꯦ ꯂꯝꯕꯤꯗ ꯂꯥꯛꯄ ꯍꯧꯔꯛꯄꯗꯩꯗꯤ ꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯂꯝꯕꯤꯁꯦ ꯄꯨꯔꯥ ꯏꯆꯤꯛ ꯆꯤꯛꯄꯗꯣ ꯏꯆꯤꯛ ꯆꯤꯛꯑꯒ ꯎ ꯋꯥ ꯉꯥꯛꯇ ꯑꯣꯏꯌꯦꯕꯀꯣ ꯂꯝꯕꯤꯁꯦ ꯑꯗꯨꯒ ꯎꯟ ꯉꯥꯛꯇ ꯑꯗꯩꯗꯤ ꯌꯨꯝꯁꯨ ꯑꯃꯠꯇ ꯎꯗꯕꯤꯀꯣ ꯑꯗꯩꯗꯤ ꯊꯦꯡꯉꯛꯄꯒꯤ ꯃꯤꯁꯨ ꯂꯣꯏꯅ ꯇꯨꯝꯅꯈꯤꯕ ꯃꯇꯝ ꯑꯣꯏꯔꯒ ꯃꯐꯝꯗꯨ ꯄꯨꯔꯥ ꯏꯃꯝꯃꯝꯃꯒ ꯀꯤꯕꯗ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯑꯩꯕꯨ ꯍꯥꯏꯕ ꯇꯨꯕꯨ ꯆꯨꯡꯉꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯁꯤꯗꯀꯣ ꯃꯥꯁꯦ ꯑꯗꯨꯝ ꯆꯠꯂꯦ ꯍꯥꯏꯗꯤ ꯅꯨꯄꯤꯗꯣ ꯎꯅꯤꯡꯕꯒꯤꯀꯣ ꯃꯥꯁꯦ ꯑꯦꯛꯁꯥꯏꯇꯦड ꯑꯣꯏꯕꯅꯤꯅ ꯂꯝꯕꯤꯁꯤꯗ ꯑꯗꯨꯝ ꯆꯠꯂ ꯃꯇꯨꯡꯁꯤꯗ ꯄꯨꯡ ꯑꯃꯅꯤ ꯌꯨꯝꯁꯨ ꯑꯝꯇ ꯎꯗꯦ ꯃꯥ ꯈꯜꯂꯦ ꯀꯩꯅꯣ ꯁꯤꯕꯨ ꯌꯨꯝꯁꯨ ꯑꯝꯇ ꯎꯗꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯅꯗꯤ ꯈꯜꯂꯦ ꯑꯗꯨꯃꯥꯏꯅ ꯈꯟ ꯆꯠꯂꯀꯥꯟꯁꯤꯗ ꯃꯩꯉꯥꯟ ꯑꯝꯇꯪ ꯎꯏꯕꯀꯣ ꯃꯩꯉꯥꯟ ꯑꯝꯇꯪ ꯎꯀꯥꯟꯗ ꯃꯩꯉꯥꯟꯁꯦ ꯑꯗꯨꯝ ꯄꯤꯠ ꯉꯥꯟꯕ ꯑꯗ ꯃꯥꯅ ꯈꯜꯂꯦ ꯑꯣ ꯁꯤꯁꯦ ꯅꯟꯗꯅꯤꯒꯤ ꯌꯨꯝ ꯑꯣꯏꯔꯝꯃꯅꯤꯅ ꯈꯜꯂꯦ ꯃꯥꯅ ꯑꯗ ꯃꯩꯉꯥꯟꯁꯦ ꯑꯗꯨꯝ ꯃꯥꯅ ꯑꯗꯨ ꯃꯩꯉꯥꯟꯗꯣ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯔꯒ ꯃꯥꯁꯦ ꯆꯠꯄ ꯑꯗꯨꯝ ꯍꯧꯔꯦꯕꯀꯣ ꯃꯥ ꯑꯗꯨꯝ ꯆꯠꯄ ꯍꯧꯔꯦ ꯑꯗꯨꯗꯩꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯥꯟꯗ ꯃꯥꯁꯦ ꯈꯤꯇꯪ ꯀꯤꯔꯞ ꯑꯣꯏꯔꯦ ꯃꯥꯁꯦ ꯈꯔ ꯑꯗꯨꯝ ꯀꯤꯁꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯗꯩꯗꯤ ꯀꯤꯕꯗꯒꯤ ꯀꯤꯔꯁꯨ ꯀꯤꯅ ꯃꯥꯁꯦ ꯅꯟꯗꯅꯤꯁꯦ ꯎꯅꯤꯡꯕꯩꯗꯃꯛꯇꯅꯦꯕ ꯃꯥꯅ ꯆꯠꯂꯤꯁꯦ ꯑꯗꯨꯒ ꯁꯨꯝ ꯆꯠꯂꯀꯥꯟꯁꯤꯗ ꯃꯥꯅ ꯄꯨꯔꯥ ꯑꯉꯛꯄ ꯑꯃ ꯎꯔꯦꯕ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯐꯝꯁꯦ ꯄꯨꯔꯥ ꯃꯣꯝꯐꯝ ꯉꯥꯛꯇ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯑꯗꯩ ꯃꯥꯁꯦ ꯀꯤꯕꯅ ꯂꯣꯏꯔꯦ ꯃꯥꯁꯦ ꯍꯨꯃꯥꯡꯒ ꯖꯔ ꯏꯪꯈ꯭ꯔꯕ ꯃꯐꯝꯗꯨꯗ ꯃꯥꯁꯦ ꯍꯨꯃꯥꯡꯒ ꯖꯔ ꯀꯥꯡꯒ ꯃꯥꯁꯦ ꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯃꯥꯁꯦ ꯍꯦꯛꯇ ꯀꯤꯔꯒ ꯃꯥꯁꯦ ꯆꯦꯟꯕꯅꯦꯕ ꯃꯥꯁꯦ ꯀꯔ ꯆꯦꯜꯂꯦ ꯃꯐꯝꯗꯨꯗꯒꯤ ꯃꯥꯁꯦ ꯅꯥꯟꯊꯣꯛꯈ꯭ꯔꯒꯦ ꯁꯤꯅꯤ ꯃꯥ ꯈꯜꯂꯤ ꯆꯦꯜꯂꯒ ꯍꯥꯏꯗꯤ ꯀꯤꯕ ꯍꯩꯃꯟꯗꯅ ꯃꯥꯅꯀꯣ ꯀꯅꯥ ꯂꯩꯒꯦ ꯃꯤ ꯂꯩꯕ꯭ꯔꯣ ꯂꯥꯎꯔꯒ ꯃꯥꯁꯦ ꯆꯦꯟꯕꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯆꯦꯟꯕꯗꯒꯤꯗꯤ ꯃꯥꯏ ꯃꯃꯥꯡꯁꯤꯗ ꯍꯅꯨꯕ ꯃꯤ ꯑꯃ ꯊꯦꯡꯅꯔꯦꯕꯀꯣ ꯃꯥꯁꯦ ꯃꯗꯥꯎ ꯌꯥꯗꯅ ꯍꯅꯨꯕ ꯃꯤ ꯑꯃ ꯊꯦꯡꯅꯕꯗꯒꯤꯗꯤ ꯍꯅꯨꯕꯁꯦ ꯃꯐꯝꯒꯤ ꯋꯥꯠꯆꯃꯦꯟ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯍꯅꯨꯕꯁꯤꯅ ꯍꯥꯏꯔꯦꯕ ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣꯅ ꯍꯪꯉꯦꯕꯀꯣ ꯍꯅꯨꯕꯁꯤꯅ ꯚꯤꯖꯦꯁꯤꯗ ꯑꯗꯨ ꯚꯤꯖꯦꯁꯤꯅ ꯑꯩꯁꯦ ꯀꯅꯥꯅꯣꯝꯃ ꯎꯅꯕ ꯂꯥꯛꯄꯅꯤ ꯁꯤꯗꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩ ꯍꯅꯨꯕꯁꯤꯅ ꯚꯤꯖꯦꯁꯤꯅ ꯃꯨꯟꯅ ꯌꯦꯡꯉꯦ ꯃꯁꯛꯁꯦ ꯃꯨꯟꯅ ꯌꯦꯡꯉꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯔꯣꯁꯀꯤ ꯕꯨꯀꯦꯁꯨ ꯎꯔꯦꯕꯀꯣ ꯃꯌꯥꯝ ꯑꯗꯩꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯍꯅꯨꯕꯁꯤꯅ ꯍꯪꯉꯦ ꯅꯪꯒꯤꯁꯦ ꯅꯟꯗꯅꯤ ꯎꯅꯕ ꯂꯥꯛꯏꯔꯥꯅ ꯍꯥꯏꯌꯦꯕ ꯑꯗꯨꯗꯤ ꯚꯤꯖꯦꯁ ꯄꯨꯔꯥ ꯀꯩꯅꯣꯗꯅ ꯁꯣꯛꯀꯤꯡ ꯆꯠꯂꯦꯕ ꯍꯥꯏꯗꯤ ꯃꯥꯅ ꯉꯛꯑꯒ ꯍꯪꯉꯦ ꯅꯪ ꯀꯃꯥꯏꯅ ꯅꯟꯗꯅꯤ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣꯅ ꯍꯥꯏꯌꯦꯕꯀꯣ ꯑꯩꯅ ꯅꯟꯗꯅꯤ ꯎꯅꯕ ꯂꯥꯛꯏꯅꯦꯁꯦ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣꯅ ꯍꯥꯏꯔꯛꯑꯦꯕꯀோ ꯑꯗꯩꯗꯤ ꯅꯪ ꯅꯟꯗꯅꯤ ꯈꯪꯕ꯭ꯔꯣ ꯅꯟꯗꯅꯤꯗꯣ ꯈꯪꯉꯥꯏ ꯑꯝꯇ ꯀꯧꯊꯣꯛꯄꯤꯔꯣ ꯑꯩ ꯃꯥ ꯎꯅꯕ ꯂꯥꯛꯄꯅꯦꯅ ꯍꯥꯏꯌꯦꯕꯀꯣ ꯍꯅꯨꯕꯁꯤꯗ ꯑꯗꯨꯒ ꯍꯅꯨꯕꯁꯤꯅ ꯍꯥꯏꯌꯦꯕ ꯅꯟꯗꯅꯤꯁꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯨꯄꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯅꯗꯤ ꯃꯥꯁꯦ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤda 14 ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯅꯨꯃꯤꯠꯁꯤꯗꯀꯣ ꯅꯟꯗꯅꯤꯁꯦ ꯅꯨꯄꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯅꯗꯤ ꯃꯥꯁꯦ ꯑꯗꯨꯝ ꯎꯅꯕ ꯂꯥꯛꯑꯦꯅ ꯍꯥꯏꯔꯦꯕꯀꯣ ꯀꯩꯅꯣꯁꯤꯅ ꯋꯥꯠꯆꯃꯦꯟꯁꯤꯅ ꯚꯤꯖꯦꯁꯤꯗ ꯑꯗꯨꯗꯩꯗꯤ ꯚꯤꯖꯦꯁꯤꯅ ꯍꯥꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯥꯁꯦ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯑꯣꯏꯔꯖꯥꯠꯂꯣ ꯃꯥꯁꯦ ꯑꯩꯅ ꯃꯥ ꯑꯗꯨ ꯌꯥꯝ ꯐꯅ ꯈꯜꯂꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯆꯤꯠ ꯇꯧꯔꯤꯕ ꯑꯣꯏꯔꯦ ꯃꯥꯗꯤꯅ ꯈꯜꯂꯦꯕꯀꯣ ꯑꯩꯅ ꯃꯥꯁꯦ ꯑꯗꯨꯛ ꯌꯥꯝꯅ ꯐꯅ ꯈꯜꯂꯒ ꯃꯥꯗꯤ ꯑꯩꯅ ꯈꯜꯂꯤꯕ ꯅꯨꯄꯤꯁꯤꯗꯤ ꯃꯥꯗꯤ ꯑꯣꯏꯗ꯭ꯔꯦꯅ ꯃꯥꯗꯤ ꯑꯗꯨꯗꯤꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯀꯩꯅꯣꯁꯤꯅ ꯍꯥꯏꯔꯦꯕ ꯋꯥꯠꯆꯃꯦꯟꯁꯤꯅ ꯅꯪ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯨ ꯃꯥꯁꯤ 2009ꯗ ꯃꯥꯒꯤ ꯉꯁꯤ ꯅꯨꯃꯤꯠꯁꯤ 2009ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 14ꯁꯦ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯣꯏꯈꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯤꯗ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯁꯨꯡꯂꯥꯛꯇꯕꯅꯦ ꯃꯥꯒ ꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯥ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦ ꯑꯗꯣ ꯃꯥꯅ ꯈꯟꯈꯤꯕꯗꯨꯗ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩꯁꯦ ꯂꯝꯊꯥꯛ ꯇꯧꯔꯒ ꯃꯥꯁꯦ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯅ
ꯈꯜꯂꯛꯄꯗꯒꯤ ꯃꯥꯅ ꯃꯁꯥꯁꯦ ꯐꯥꯊꯕ ꯉꯝꯗꯕꯗꯒꯤ sida ulay su ubra nang na hai biji sida ui hai biji na sida ma thori ala shi khimne na hai bu ko alagi di biji sida ngak su nga edu was mai na hai watchman sida ai nang hai wa thajadi na hai bu ko kano sida watchman sida ai hoji nan dini ni message thage na ngengo na hai bu ko ada ma phone che putho e ai nan dini sida ma na message thage na Facebook ki messenger se changba kan sida Nandaniga maga thanagiba message singje at yaramdamne me adumai round the bedi mana khalleba aina su kuiba message thanariba wari sanariba je kana gor jano na khalaka masana masai mami che thajaba ngamdreba adumai round the bedi ko vj sing kadana ki mangidana ma je na kireba ko ma tawbe ki na kibre ma sa chenga ma je mayum hangreba are mayum hala matungda numit 10 ni mukse ma se nare ma numit 10 mun nara matung sida ko ahing khudingi pungani khudingi ko nandani na message hakpase ma je adum ngai bu ko adubu nandini gi message ama ho lakte mana adum ngai bado adum nandini gi message lakhidre sumaina wari su oi khibu ko ado mayam gi motadi kari khange hadi mi atopa da mangonda fraud to bi jala scam to bi jala magi nakna ba mi no ko माजे सानगे ना सानबी बजाला नत्रगना असेंग बगी नंदनी ना मेसेज सरक बजाला मयाम गी मोतरी कई करी खनगे दो मैम कमेंट हाइबिरमो अदु हारगा ngasiगी वैलेंटाइन की वारीजे हॉरर गो वारीजे आइजु हाइदि ताबो कांदा नुंगसाम नुंगाइति कीजु आम कीबको अदु दुमाइना ओइबदो मैम ददुम शेयर तौबने अदो मैम ngasi video se मैम नुंगाइ नुंगाइते कमेंट हाइबिरमो अदुगा मैमना करी खल्ली हाबसु कमेंट हाइबिरमो अदुगा मैमना ngasi video se नुंगाइ तादि लाइक शेयर सब्सक्राइब तौबिरमो मथंग video दम थेंनरसे बाय